Manipur State Cooperative Bank Limited Head Office, Old Assembly Road, Imphal na tongan-tonganba postki ahangba pham 39 launabagidamagta matik charaba Bharatki Nagriksing peki darkas kauri. Phamsing adudi Deputy Manager gi post tara humdoini, Unreserved ki taret, ST gi mari, OBC Meitei natraga Mitei gi post anini. Post asigi darkas pishin gadaba candidate singi mahaygi thak yamdrabada discipline ama hektada graduate degree natraga central government na sakhanglaba graduate degree ga manaba degree ama paibu oigadabani. Masagi chahi kunmathoidagi tadaba amasung kuntrani pandagi hendriba candidate singna post asigi damakta darkas pishin bayagani. Niyonggi matung ina SC ST gi chahi manga, OBC candidate ki chahi ahum, PWD candidate ki chahi tara, amasung MSCB Limited da recovery agent uina thabak toriba candidate singki chahi ahum komthokpagi khudong chaba supiri. Amasung post asigi grade pay na scale 1 officer level 9 lupa lising mapan ga chahum dagi lupa lising kuntramari chanipan, amasung grade pay lupa lising mariga chamri oigani. Mathangda Senior Account Assistant ki post kun mangani, Unreserved tarani toy, ST ki post tarit, SC ki post ama, OBC Meitei natraga Mitei ki post mari, OBC Meitei Pangal ki post amani. Amasung post ama PWD Hearing Impaired Category Candidate ki reserve oigani. Darkas pishin gadaba candidate singi mahaygi thakna yamdrabada discipline ama hektada graduate degree natraga government na sakhanglaba graduate degree ga manaba degree ama paibu oigadabani. Amasung masagi chahi kunmathoidagi tadaba amadi kuntrani pandagi hendriba candidate singna post asigi su darkas pishin bayagani. SC ST candidate ki chahi manga, OBC candidate ki chahi ahum, PWD candidate ki chahi tara, amasung MSCB Limited da recovery agent oina thabak toriba candidate singi chahi ahum komthokpagi khudong chaba supiri. Post asigi grade pay na clerical level 6 lupa lising mga ga chani dagi hauraga lupa lising kun ga chani, amasung grade pay lupa lising ani ga chani pan oigani. Mathagta panjakriba posting asigi darkas pishin gadaba candidate sing adu Indian citizen ama oibita natana Manipuri loan natraga Manipuri gitar tribal dialect ama ngangba ngambasu oigadabani. Amasung candidate adu India gi permanent resident amasu oigadabani. Mathagta panjakriba posting asigi application fee SC ST candidate ki lupa chani oigani. General amasung OBC candidate ki na lupa chamangani. PWD candidate singi oinadi fee komthokani. Posting asigi exam center Imphal da oigani, amasung online registration October gi tarik taruki ayuk pung taruk tagi hauraga October gi tarik kuntragi nuntil pung taruk haubani. Application ga mari lainaba problems natraga queries lairagadi phone number 0385 2451 540 da ayuki pung tara makhaidagi nungtil pung mari phawbada phone tawbiraga natraga mscblimited@gmail.com natraga nerecruitment@gmail.com da mail thabirakpa yagani. Hen akupa marol www.nerecruitment.in dagi khangbiba yagani. Anishubada Indian Post, Department of Post, Office of the Senior Manager, Mel Motor Services, Kolkata na thokpa cherol amagi matung ina. Skill Artisan gi post tara mapan lawgadawri. Apun post tara mapan gi manungda Motor Vehicle Mechanic ki post nipan, Motor Vehicle Electrician gi post mari, Blacksmith ki post ani, Painter gi post ama, Upholster gi post ama, amasung Carpenter and Joiner gi post amani. Posting asida ST, ST, OBC, ESM candidate ki reservation su laygani. Masagi chahi 2018 July gi tarik ama phawbada chahi tarani pandagi tadriba amasung chahi kuntradagi hendriba candidate singna post asigi damakta darkas pishin bayagani. SC ST gi chahi manga, OBC candidate ki chahi ahum, ex-serviceman SC ST candidate ki chahi nipan, ex-serviceman OBC candidate ki chahi taru komthokpagi khudong chaba laygani. Amasung posting asigi darkas pishin gadaba candidate sing adugi mahaygi thak yamdrabada government na sakhanglaba technical institution amadagi masa masagi trade ki certificate paiba natraga class 8 pass tawbaga loinana masa masagi trade ta chahi amagi experience lairabasu gadabani.
MV Mechanic ki darkas pishingadaba candidate adu heavy vehicle thauba yabagi driving license su paibu oigadabani. Mathakta panjakriba posting asigi pay scale level 2 PB1 lupa lising mangaga chani dagi lupa lising kunga chani amasung grade pay lupa lising amaga chamapan oigani. Posting asigi selection competitive trade test ki kuthang da taugani amasung darkas pishinbagi aroiba matam November gi tarik ani phawbani. Amadi speed post natraga register post ki kuthang da darkas adu the senior manager Mel Motor Service 139 Belghata Road, Kolkata 700015 ta thabirakadabani. Ahom subada Indira Gandhi National Open University, New Delhi na thokpa cherol amagi matung inna. Register administration gi ahangbo po sa malaw na bagidamakta matik charba candidate singtaki darkas kaul. Masagi chahi ing soklising aniga kungi October gi tarik ahom phawbada chahi yankay taritagi Henry ba candidate singna post asigi damakta darkas pishin bayagani. Post asigi damakta darkas pishinliba candidate adu chadi yankay mga natraga manaba grade hangduna master degree pairaba amadi assistant professor oina academic level 11 da chahi tara mga gi experience layraba natraga academic level 12 ki service da chahi nipan gi experience layraba oikadabani. Natraga research establishment amada atopa higher studies ki institution singda comparable experience layraba natraga chahi tara mga gi administrative experience madugi manungda chahi nipan deputy register natraga manaba posta experience layraba candidate oigedabani. Mega University amada administration affair engagement da experience layraba candidate singdana hena kudong chaba pigani. Amasung post asigi pay scale tarit suba CPC gi makhada level 14 lupa lakh amaga lising ni pumari chani degi hauraga lupa lakh aniga lising taranipan chani oigani. Post asigi application fee lupa chamangani amasung SC, ST, PWD amadi nupi candidate ki oina fee komtokani. Post asigi online application www.ignou.ac.in da November gi tarik ahum phawbada pishin bayagani. Amasung mention laba application ki print copy ki receive December gi tarik ahum phawbada thabirakadabani. Mention laba application ki print ki receive adu speed post ki kuthangdagi to the Assistant Register Recruitment Cell Administration Division, room number 14, block number 7, Indira Gandhi National Open University, Medan Garhi, New Delhi 110068 thabirakadabani. Hen akupamarogidamagta Indira Gandhi National Open University gi website www.ignou.ac.in digi khangbibayagani. Marisubada DRDO Ministry of Defense ki makhada leiba Defense Scientific Information and Documentation Center na chahi amagi training apprentice tarataruk law na bagidamakta matik charba candidate sing teki darkas kauri. Apun ba post tarataruk ki manungda Library and Information Science discipline ki apprentice mapan ni. Mahigita Library Science da Diploma sa Kanglaba University amadagi pairaba natraga Library and Information da sa Kanglaba University natraga institution amadagi degree pairaba candidate oigadabani. Stipend tha amada lupa lising mapan oigani. Mathangda Computer Science discipline ki apprentice tarukni. Computer Science ta BE natraga BTech degree pairaba candidate singna post asigi damakta darkas pishin bayagani amasung stipend tha amada lupa lising mapan oigani. Aroibada photography discipline ki apprentice ki post amani. Sa Kanglaba institution amadagi photography da diploma pairaba candidate singna post asigi damakta darkas pishin bayagani amasung post asigi stipend tha amada lupa lising nipan oigani. Posting asigi application email gi kuthangda director@desi.doc.drdo.in da thabirakadabani amasung selection ki mode na application da best tawraga merit basis da lawgadori. Application pisin bagi aroiba matam na October gi tarik taragani pan phawbani. Candidate singna karigumba queries natraga problem layragadi phone number 011-2390-2523 da call to bibayagani. Hen ako pamarol www.drdo.gov.in digi kang bibayagani. Nasirita magtadi matanga sida tabaki pau pibalushin jeri mayambu umukahana kurumjeri.